Kanglei pang ne yai phare hai do ba kanglei pang ne yai phare che kaino da ising mak amada ko makam lo re ising makam da thumje chamas ani yalo hai ba yende macha jing si phukta tra di ko achau bu ji chaw bangam de ba chap mana hojin min raktana अखोगी गार्डन जे सिजिगी पंगसी नुमित खरनी सुरेदना अखोइना हापक्तब जे अदुना अपडेट खितंग हापजरके मयामना याम तोइना हंगबिरकपा अखोगी कैनो दो चांत्रुक तो हौरबा ना हाइरकपदो अदु चांत्रुक से सिजनी हंदक हुनबगा नोंकना चुसनगिबदुदा कैनो तौद्रे लोइनमक तौथग्रब खंगदे खरख हौरे यामना अदु यामना दि हौद्रे अदु सि हौजरजेनु कोना हुल्लगे नोंग चुब खर फरगा अदु हंदक से दिल्ली मा लगत्रे बको नोंग के फजन चूरे बा सिगिना अमरम दबदी फैबो इंबगी अदु पोतदी चुमल लजु याद्रे बा नाइदी नोंग चुदबिदे निमिनिनी हुमनी फाना गेप लेते बा नक्से नोंग के तुम चू लेबदो खामेन के जेलो हेक्टर खरबने सिगी मरु लौना बिदा गाइरे को अदु सि हेक्टर खिबिदा अदे मापान सि सागलक पजिंग जे अमुलोय पांखलानि बा सि मयाम सारे सिदजु सारे सिदजु सिददि पानु पालमिन हि याम नुंसिना का पालम चिंजू चानबने न कैनो थाबदो हवाई मंगन हुनबदो तो हवाई मंगन हवाई थ्राक से कमाई तौगे सिदा मखुन होर योरबा सिजे लोय पुम्मी जे अदे सि पुम्बजिगी कैनो जिदने तो सिदे मनुंग दे लोय पुम्मी से तो सि उलके बा नक्सल सोंद जो सिदजु अदेगी सिदा होर लय जिंगे तो ने सि पुम नोंग गजु बजिदा सि मखुन होरजे सि लोय होर लय si kamai tauge bune aina ama thengnabada hawai thrapum tu uraba tu sigjeng tharoi si leije man loi chathui ne ba sije nong chu bu si yam thueba si na hawai je loi puman ba oile me sije lai tharoi chap mana bane picturu di pikpa yam kuppa amale tu si leije ulake tu pura lai tharoi gi masang tu lai tharoi ni kupti yam kuppa siden di chauk deba asiji ju kanu to weba hawai hun bajda ne changjala ma ju chathok ko male eng khan bada napak pijidi handak nong na pungtum tumgre masagi khara pachalak paga nong toini chusalak padu ani makchana gre nakupi jeju phawangam dana lei hobjik daina nong ji suri bo ina kaimta lebak le haw hapte nan ha pura ga loina chumdegi adagi nakupi ji ipu phun ngam dabi jaina adum leijarjan masi numit kharni leir kan nong khitang chuba phara kan phajana semagi na ina adumai khallaba se anoba thadok kengoi ji am phajana hobule i khanghodi jar phagale se sigi mayang ton pambi ari beje si kaino je maton ji am lisale bako अदु सिखरगा ककबिद्रगदि सिम हे कन्डिशन मनगदि चाबे अदुगा अमना अखोगी सिगी उमोरok से तु सिम मपान जे हंदक मयाम सारमगा लोय सोंदि मपान जी सिला अदुना न खर सारि सिदि मपान बुलोय कियन ग्रेने लोयना कंजिन ग्रेने मपान जे अते ककपदुदि खर नोंजु था लोय ककचे न तु सिदि mapan si laidi bane ko tu sida mapan lai je handak se amta kano tok dana pan mangam dana sum to khiba silai bani na sum ko wari sanar mine ai akogi youtube channel ma cha je sidai da lai ba akogi kano gi youtube family je hai tare chumna akogi je youtube channel ga hanga lai ba malakta ba kai malake bo akoi khangna ba akoi imana ba masien koi khara luna tina ba group khara akoi whatsapp ka hanga ga group ko wa nungai share tawna ba do अदुगी मोंगदा मालेबा याम नुसिना लेबदो अखोगी चैनल मेंबर जिंग अमगा सजेशन तौनाबा एबुंगो नंगना अदु तोइदो खितंग फजदे नंगिदो सी तहोनिंगी इसाना पिगिदो अदु तहोनिंगी लैदना पोथाबदो अदु कक्थलो मनादो अदुने हेन फनी पांबी गेदना अदु तवदा तवना अमगा सी दिल्ली दा लेबा मसेन जु ओइरे दिल्ली दा लेतबा अतोपा आउटसाइड अतोपा स्टेट ता लेबजु अदुम के शेयर तौनाबा अदगी युमदा मणिपुर दा लेरिबा अखोगी
ꯑꯩꯈꯣꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯑꯍꯟ ꯑꯣꯏꯔꯕꯁꯤꯡꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯄꯤꯔꯛꯄ ꯕ꯭ꯂꯣꯛꯇꯁꯨ ꯍꯟꯗꯛꯅ ꯁꯤ ꯈꯔ ꯁꯦꯝꯃꯛꯑꯣ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯁꯤ ꯑꯗꯨ ꯇꯧꯁꯤ ꯑꯗꯩ ꯅꯪꯅ ꯄꯣꯠꯀ ꯍꯦꯛꯄꯁꯦ ꯂꯩꯗꯅ ꯁꯤꯃ ꯐꯔꯦ ꯑꯗꯨ ꯃꯍꯩ ꯆꯥꯔꯦ ꯑꯗꯥ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯁꯦꯟ ꯑꯃꯒ ꯀꯩꯅꯣ ꯇꯧꯅꯕꯗꯣ ꯒ꯭ꯔꯨꯞꯀ ꯍꯪꯅꯔꯒ ꯁꯦꯌꯔ ꯇꯧꯅꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯄꯤꯛꯆꯔꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯗ ꯉꯁꯤ ꯀꯩꯅꯣꯅꯦ ꯃꯦꯝꯕꯔ ꯑꯃꯁꯦ ꯃꯥꯁꯦ ꯑꯩꯅ ꯈꯟꯕꯗ ꯄꯟꯖꯥꯕꯇꯔ ꯀꯩꯅꯣ ꯂꯩꯕꯅꯦ ꯑꯗ ꯃꯥꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯦꯕꯀꯣ ꯁꯖꯦꯁꯟ ꯑꯃ ꯇꯧꯔꯛꯑꯦꯕ ꯎ ꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯡꯄꯥꯟ ꯄꯥꯜꯂꯨ ꯌꯥꯗꯕꯁꯦ ꯃꯥꯏꯁꯨ ꯊꯥꯔꯒ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯔꯛꯑꯦꯕ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯄꯥꯟꯗꯕꯁꯦ ꯃꯥꯅꯁꯨ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯥꯛꯂꯛꯑꯦ ꯈꯣꯠꯂꯛꯑꯦ ꯊꯨꯝꯁꯦ ꯈꯤꯇꯪ ꯏꯁꯤꯡꯗ ꯊꯤꯠꯂꯒ ꯆꯥꯏꯕꯤꯌꯣ ꯑꯗꯨ ꯎ ꯃꯣꯔꯣꯛꯇꯣ ꯄꯥꯟꯕꯅꯦꯅ ꯃꯥꯏꯁꯨ ꯄꯥꯟꯗꯦꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯟꯅ ꯍꯥꯏꯕꯅꯦꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯒꯤꯗꯤ ꯄꯥꯜꯂꯕ ꯑꯩꯁꯨ ꯃꯃꯥꯡꯗꯗꯤ ꯈꯔ ꯄꯥꯜꯂꯨꯔꯦꯗꯅ ꯁꯥꯕꯗꯒꯤ ꯇꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯄꯥꯟ ꯉꯝꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯃꯥꯅ ꯃꯥꯒꯤ ꯀꯩꯅꯣꯗ ꯃꯥꯁꯨ ꯊꯨꯝ khitang ꯌꯥꯜꯂꯒ ꯆꯥꯏꯕꯗꯒꯤꯗꯤ ꯐꯔꯦꯕ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦꯕ ꯃꯥꯒꯤꯁꯨ ꯑꯗꯨꯗꯨꯅ ꯑꯗꯨ ꯆꯥꯏꯌꯨ ꯈꯣꯠꯂꯣ ꯑꯗꯣ ꯅꯪꯒꯤꯗꯨꯁꯨ ꯄꯥꯟꯕ꯭ꯔꯥ ꯌꯦꯡꯉꯣ ꯄꯥꯟꯗꯧ ꯃꯥꯜꯂꯦ ꯃꯥꯒꯤꯁꯨ ꯄꯥꯜꯂꯕꯅꯤꯅ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯄꯟꯖꯥꯕ ꯂꯩꯔꯤꯅꯤꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯗꯅ ꯋꯦꯗꯔ ꯀꯟꯗꯤꯁꯟꯁꯦ ꯑꯁꯥꯕ ꯉꯥꯛꯇꯅꯤꯅ ꯁꯖꯦꯁꯟ ꯄꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯑꯃꯒ ꯁꯤꯌꯔ ꯇꯧꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅꯅꯦ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯈꯔ ꯂꯩꯗꯤ ꯁꯤ ꯃꯄꯥꯟ ꯂꯥꯛꯑꯅꯤꯕ ꯍꯥꯏꯗꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯕ ꯃꯇꯝ ꯑꯣꯏꯔꯦꯗꯅ ꯁꯧꯒ꯭ꯔꯤ ꯃꯇꯝꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤna ꯁꯧꯒ꯭ꯔꯤ ꯈꯔ ꯂꯩꯖꯦ ꯆꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯅꯛꯄꯗ ꯍꯥꯏꯗꯤ ꯗꯤꯜꯂꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯥꯡꯕꯨ ꯆꯨꯝꯅ ꯃꯃꯥꯡꯗ ꯂꯥꯛꯑꯝꯃꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯁ ꯃꯃꯥꯡꯗꯁꯨ ꯆꯠꯂꯨꯔꯦ ꯍꯟꯖꯟ ꯍꯟꯖꯟ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯀꯥꯏ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯔꯩ ꯂꯩꯇ ꯁꯤꯌꯔ ꯇꯧꯔꯒ ꯆꯥꯃꯤꯟꯅꯗꯣꯏꯅꯦ ꯑꯅꯧꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯔꯤꯕ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯂꯣꯏꯈ꯭ꯔꯅꯤ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯄꯥꯟꯕ ꯈꯔꯁꯦ ꯑꯗꯨꯝ ꯈꯔ ꯆꯥꯃꯤꯟꯅꯍꯧꯁꯦ ꯑꯗꯨꯅ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯩꯅ ꯅꯝꯕꯔꯁꯨ ꯍꯥꯞꯆꯕꯅꯦ ꯑꯗꯨꯗ ꯋꯥꯆꯦꯞ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯒ ꯑꯗꯨꯝ ꯆꯔꯥ ꯑꯃ ꯑꯗꯨꯝ ꯆꯥꯕꯤꯍꯧꯔꯣ ꯈꯔ ꯂꯩꯔꯒꯗꯤ ꯃꯇꯝꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯅꯦꯕ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯗꯤ ꯃꯄꯥꯟ ꯂꯥꯛꯑꯅꯦꯕ ꯃꯌꯥꯡ ꯃꯇꯣꯟꯁꯨ ꯃꯌꯥꯡ ꯃꯇꯣꯟꯁꯨ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯤꯁꯦ ꯃꯌꯥꯡ ꯃꯇꯣꯟꯁꯨ ꯆꯥꯕꯤꯍꯧꯔꯣ ꯌꯦꯟꯗꯦꯝꯁꯨ ꯑꯗꯨꯅ ꯀꯩꯅꯣꯗ ꯁꯦꯇꯔꯗꯦ ꯁꯟꯗꯦꯒꯨꯝꯕꯁꯤꯗꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯁꯨ ꯁꯪꯗꯕ ꯌꯥꯎꯋꯦꯕ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯏꯗꯅ ꯁꯦꯇꯔꯗꯦꯁꯦ ꯁꯪꯉꯤ ꯅꯠꯇ꯭ꯔ ꯁꯟꯗꯦꯁꯨ ꯁꯪꯉꯦꯅ ꯑꯗꯣ ꯁꯤ ꯂꯣꯏꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯅꯧꯅ ꯑꯃꯨꯛ ꯊꯥꯒꯠꯄ ꯑꯗꯩ ꯃꯊꯪ ꯑꯃꯨꯛ ꯉꯥꯏꯕꯗꯣ ꯀꯩꯅꯣ ꯇꯧꯔꯁꯨ ꯍꯧꯖꯤꯛ ꯄꯥꯜꯂꯤꯉꯩ ꯈꯔꯁꯤꯗ ꯆꯥꯃꯤꯟꯅꯍꯧꯁꯦꯕ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯣꯟꯅꯕꯒꯩ ꯆꯥꯃꯤꯟꯅꯔꯦ ꯀꯣꯟꯅꯗ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯁꯤꯅ ꯁꯤ ꯑꯣꯏꯈꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯨꯝ ꯍꯥꯞꯄꯒꯤꯗꯣ ꯑꯝꯇ ꯇꯧꯁꯦ ꯁꯦ ꯀꯩꯅꯣꯗ ꯏꯁꯤꯡ ꯃꯛ ꯑꯃꯗꯀꯣ ꯃꯛ ꯑꯃ ꯂꯧꯔꯦ ꯏꯁꯤꯡ ꯃꯛ ꯑꯃꯗ ꯊꯨꯝꯁꯦ ꯆꯥꯃꯁ 2 ꯌꯥꯜꯂꯣ ꯍꯥꯏꯕ ꯆꯥꯃꯁꯇꯣ ꯕꯤꯛ ꯆꯣꯟꯕ ꯑꯣꯏꯔꯝꯃꯣꯏꯀ ꯆꯥꯃꯁ ꯍꯣꯏꯅꯦ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯁꯤ ꯂꯩ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤ ꯅꯩꯁꯜꯂꯒꯦ ꯁꯤꯒꯤ ꯃꯛꯁꯤ ꯌꯦꯡꯕꯗ ꯄꯤꯛꯄ ꯃꯥꯜꯂꯦ ꯁꯤꯅ ꯆꯥꯎ ꯃꯥꯜꯂꯒ ꯊꯣꯏꯊꯣꯏ ꯀꯥꯡ ꯆꯤꯛꯄ ꯃꯛ ꯑꯃꯈꯛ ꯆꯜꯂꯤꯔꯕ ꯃꯛ ꯑꯃ ꯆꯞ ꯆꯥꯏ ꯇꯨ ꯋꯥꯏ ꯊꯨꯝ ꯍꯥꯞꯄꯤꯌꯣ ꯄꯄꯥꯅ ꯁꯥꯕꯟꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯗꯧꯕ ꯍꯟꯗꯛ ꯊꯥ ꯂꯣꯏꯐꯥꯎꯗꯤ ꯅꯠꯇꯦ ꯃꯈꯣꯡꯗ ꯈꯛꯇꯪ ꯂꯣꯏꯍꯩꯗꯣꯏꯁꯦ ꯃꯈꯣꯡ ꯍꯩꯗ꯭ꯔꯗꯤ ꯀꯩꯗ ꯍꯩꯅꯤ ꯍꯥꯏꯗꯤ ꯃꯔꯥ ꯆꯨꯈꯠꯂꯒꯅꯤꯗꯅ ꯌꯥꯅꯤꯌꯦ ꯀꯀꯥ ꯂꯣꯏ ꯍꯩꯗꯦꯗ ꯑꯗꯨ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯍꯧꯔꯒꯦ ꯄꯥꯟꯖꯔꯒꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤ ꯍꯧꯖꯤꯛ ꯊꯨꯝ ꯃꯍꯤ ꯆꯥꯏꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯌꯦꯡꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯛ ꯁꯤ ꯃꯊꯛꯀꯤ ꯀꯥꯡꯕꯨꯁꯤꯗꯤ ꯃꯄꯥꯟ ꯁꯥꯔꯤꯕ ꯁꯤꯒꯤꯗꯤ ꯃꯄꯥꯟ ꯌꯥꯝꯅ ꯑꯩ ꯃꯩ ꯊꯥꯔꯤꯁꯦ ꯀꯥꯎ ꯆꯠꯂꯤꯅꯦ ꯑꯩꯅ ꯁꯤꯒꯤꯗꯗꯤ ꯃꯄꯥꯟ ꯃꯌꯥꯝ ꯁꯥꯔꯤ ꯃꯈꯥꯒꯤꯗꯨꯅ ꯀꯌꯥ ꯁꯥꯍꯧꯗ꯭ꯔꯦꯅ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯁꯤꯒꯤꯁꯤꯅ ꯈꯔ ꯇꯦꯛꯈꯠꯅ ꯎꯗ꯭ꯔꯥ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯎꯗ꯭ꯔꯥ ꯑꯁꯣꯝꯒꯤꯅ ꯃꯅꯥꯁꯦ ꯈꯔ ꯀꯪꯁꯤꯟꯕꯗꯧ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯌꯦꯡꯉꯁꯦ ꯄꯥꯜꯂꯛꯄꯁꯨ ꯌꯥꯔꯤ ꯃꯅꯥꯁꯦ ꯍꯥꯟꯅ ꯄꯨꯔꯥ ꯌꯦꯂꯣ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯑꯁꯪꯕ ꯑꯣꯏꯔꯦ ꯅꯠꯇ꯭ꯔ ꯁꯤꯂꯛꯁꯦ ꯑꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯨꯝ ꯍꯥꯞꯈꯤꯕꯗꯣ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯗ ꯂꯥꯛꯄ ꯊꯨꯝ ꯑꯩꯈꯣꯏ ꯁꯟꯒ ꯄꯤꯖꯅꯕ ꯊꯨꯝ ꯑꯐꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯨꯅꯗꯤ ꯍꯦꯟꯅ ꯐꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯂꯩꯇꯕꯅꯤ나 ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯆꯥꯅꯔꯤꯕ ꯊꯨꯝꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯑꯗ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯗꯨꯁꯨ ꯀꯩꯅꯣ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯄ ꯐ꯭ꯔꯦꯟꯁꯦ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥꯒꯤ ꯊꯨꯝꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦ ꯃꯥꯏꯁꯨ ꯂꯩꯇꯕꯅꯤꯅ ꯃꯄꯥꯟꯂꯣꯝ ꯂꯩꯕꯅꯤꯅ ꯑꯦꯔꯦꯟꯖ ꯇꯧꯕꯗꯨ ꯋꯥꯏꯗꯅ ꯃꯥꯏꯁꯨ ꯍꯥꯞꯄꯦ ꯑꯗꯨ ꯃꯥꯏꯗꯤ ꯐꯖꯅ ꯄꯥꯜꯂꯦꯅ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯟꯕ ꯑꯣꯏꯔꯁꯤꯀꯣ ꯃꯌꯥꯝ
ꯀꯩꯅꯣ ꯇꯧꯔꯁꯤ ꯄꯥꯟꯕ ꯑꯣꯏꯔꯁꯤ ꯃꯌꯥꯝ ꯖꯦ ꯍꯤꯟ ꯀꯪꯂꯩ ꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯒꯗꯧꯕ ꯀꯪꯂꯩ ꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯁꯅꯥꯃꯍꯤꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯁꯅꯥꯃꯍꯤꯁꯨ ꯏꯕꯨꯙꯧ ꯍꯥꯏꯅꯕ꯭ꯔꯣ ꯈꯪꯗꯦ ꯏꯕꯨꯙꯧ ꯍꯥꯏ ꯀꯩ ꯍꯥꯏꯒꯦ ꯏꯕꯨꯙꯧ ꯍꯥꯏꯔꯝꯃ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯍꯣꯏ ꯑꯗꯨ ꯏꯕꯨꯙꯧꯗꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯦꯕ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯁꯤ ꯃꯇꯦꯛꯇꯨ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯌꯥꯏꯐꯔꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯍꯥꯏꯒꯗꯧꯕ ꯑꯩꯈꯣꯏꯒꯤꯅꯤ ꯀꯣ ꯃꯌꯥꯝ ꯐꯖꯅ ꯐꯍꯜꯂꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯦꯝꯁꯦ ꯍꯟꯗꯛ ꯅꯠꯇꯦ ꯍꯟꯗꯛ ꯁꯧꯒ꯭ꯔꯤ ꯂꯧꯕ ꯂꯥꯛꯄꯗ ꯑꯅꯧꯕ ꯑꯣꯏꯅ ꯌꯦꯟꯗꯦꯝꯁꯨ ꯆꯔꯥ ꯑꯃꯃꯝ ꯆꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯦꯟꯗꯦꯝ ꯌꯥꯝ ꯐꯔꯦ ꯌꯦꯟꯗꯦꯝ ꯃꯈꯥꯒꯤꯁꯨ ꯌꯥꯝ ꯁꯣꯡꯍꯧꯔꯕꯅꯤ ꯌꯦꯟꯗꯦꯝ ꯃꯆꯥꯁꯦ ꯌꯦꯡꯉꯨ ꯁꯤ ꯐꯨꯛꯇꯠꯇ꯭ꯔꯗꯤꯀꯣ ꯑꯆꯧꯕꯁꯦ ꯆꯥꯎꯕ ꯉꯝꯗꯦꯕ ꯆꯞ ꯃꯥꯟꯅ ꯍꯧꯖꯤꯟꯃꯤꯔꯛꯇꯅ ꯑꯁ ꯃꯁꯤ ꯐꯨꯛꯄꯗ ꯑꯔꯣꯏꯕꯅꯤ ꯍꯥꯏꯗꯤ ꯐꯨꯛꯄꯒꯤ ꯑꯗꯨꯝ ꯆꯣꯡꯈꯠ ꯂꯩꯕꯗꯣ ꯌꯦꯟꯗꯦꯝ ꯊꯥꯅꯤꯡꯕ ꯃꯤꯅꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯕ ꯃꯆꯥ ꯂꯧꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯁꯤ ꯈꯤꯇꯪ ꯆꯥꯎꯈꯠꯅꯕꯅ ꯑꯍꯥꯟꯕ ꯌꯦꯟꯗꯦꯝ ꯆꯣꯡꯉꯛꯄꯒꯤꯗ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄꯗꯣ ꯊꯥꯗꯣꯛ ꯍꯥꯏꯗꯤ ꯃꯆꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯑꯝꯇ ꯆꯣꯡꯈꯠꯂꯒ ꯌꯥꯄꯣꯟꯇꯦ ꯁꯤꯗꯁꯨ ꯆꯣꯡꯈꯠꯂꯛꯑꯦ ꯊꯥꯔꯁꯦ ꯁꯤꯗꯁꯨ ꯆꯣꯡꯈꯠꯂꯛꯑꯦꯅ ꯆꯦꯔꯪꯁꯦ ꯁꯦꯝꯕ ꯃꯌꯥꯝꯁꯦ ꯀꯀꯥ ꯁꯤꯗꯁꯨ ꯂꯩ ꯂꯩꯕꯥꯛ ꯃꯈꯣꯡꯁꯦ ꯂꯣꯏ ꯀꯟꯁꯤꯜꯂꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯩꯕꯥꯛꯁꯤꯅ ꯀꯟꯁꯤꯜꯂ ꯂꯩꯈ꯭ꯔꯒ ꯇꯨ ꯁꯤꯗꯩꯗ ꯂꯣꯏ ꯂꯤꯊꯣꯛꯈꯤꯗꯣꯏꯅꯦꯕ ꯏꯁꯤꯡꯗꯣ